I think it took me around 1 month and 5 days. I YouTube se kari tobra to ningbra hai do ko. Ai channel se ai YouTube se hobda pisa kya thada ki ke hai do harake ko. Hello ma'am. Nungai ne ripo kamai tori ke. Nungai ramgine anthaze. Once again welcome back to my channel Akup Vlogs. Ma'am ngisi ti mukbang dozer roi. Yam excite oi ni anthaze. Aisu yam excite oi noi bu share do se. Finally ai YouTube channel se monetize tawre ko. To ai mathang share tawrake ai monetize tawta numit kya changbra aduga ai se YouTube kari gi tawbra aduga ai YouTube tawda paisa kya thada ki ge habdo kya chang ki ge habdo ai details ta mathang harake ado yam loi ba yam view video se yam nungai gani han thajai ko. So as you can see from my thumbnail, agi video se final agi channel se finally go monetized tawkrai. I think it took me around 1 month and 5 days. I may take 26 the video se upload tawa hogni. I decision se lauraga may 26 ida upload tawa hogni. Ado July date 2 adwaida male July date 2 adwaida is monetize tawra 2 weeks paga a video shamga haraga matam sang da bigi a off phang so mukbang do bigi ya da bigi ne within 1 month and 5 days agi channel se monetize tawra ko myam noi gi support do bi ba gi damak na noi na nuk shi bi ba gi damak agi video se yam bi ba gi damak ai se channel first sang da se atum ningsing ga ko within 2-3 days to every after 5 minutes a channel subscriber kya lakra view kya lakra tum check to ba adum noi ne support do bi bagi dama mi ayam banai ko nangi channel se yam thu no grow o ye hai na do yam thagajari ai gi support do bi riba among the video yang ga share do bi riba comment do bi riba feedback bi riba loi na noi gi ai gi critic se noi go loi na bining ko ado hot po hon na ready adum mi na nung si bi do experience tau kre ko aduga YouTube anova hangning ba singdo hangning ga lei ri bising da wa hi su kitang thamning ya ado ai su jahi mari manga sure ko YouTube se tau ga na khala pa ado hek nam da ba ado ai di editing su heite camera kumba su pai su hete equipment kamai na tawni yam khalaga ise yam palaga lakha pa do may day 26 day is a short video mango kumba chaba hapra kane ba do mamang 2-3 days day is a decision law ba adum khangde something hit me ai atum decision law ai I'll start atum decision law ga is atum hawne ba ko atum haw bu hawrati ai su kari su hawda kari su leite skill leide ngonda YouTube se kari no ai ba khangde kamai ne sijin na bra ba khangde atum tawraga mathang atum hera pangak tani tamra pangak tani ko YouTube ta isu yanga ga atum tawraga finally agi channel se monetize tawre ado now na tawge na khalibising wow wakhal tu yam khanda bi no atum decision law ko nang kari isu later so tum nang gi phone amadu na nang gi content se semba yare ba tum equipment du targa oi de ba nang gi content mi na pam ga da ba kamai do re mi na pam ga ni ha to nang gi ko creativity di targa oi aduga nang gi skill gumba creativity mathang lakni ha to tum hai ni second a YouTube se kari gi tawra to ni bra ha do ko ai se thabak su tawjari hojik mapan lamda lerega thabak tawjari aduba almost every day is 5-6 hours a phone da to spend orga reels yang ba movie yang ba Facebook da muk chang ba Instagram da muk chang ba ko atmai na tum da ba atoi khan ba ho re ba tum smai na matam mang ga da ba shuruk te su phone su pai ba atum pai ra ga paisa tan ba so ya na do egi kok ta si hit to re ba tum smai no oi di ya re
ꯊꯕꯛ ꯉꯛ ꯁꯨꯔꯒ ꯊꯕꯛ ꯁꯨꯔꯒ ꯍꯜꯂꯛꯄ ꯀꯥꯟꯗ 5-6 hours ꯐꯣꯟꯗ ꯁ꯭ꯄꯦꯟ ꯇꯧꯔꯒ ꯑꯗꯨꯝ ꯔꯤꯜꯁ ꯌꯦꯡꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯕꯨꯗꯤ ꯄꯩꯁꯥ ꯇꯥꯟꯕꯅ ꯐꯠꯇ꯭ꯔꯣ ꯐꯣꯟꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯂꯧꯔꯒ ꯈꯜꯂꯒ ꯑꯩꯁꯦ ꯌꯨꯇꯨꯕꯁꯦ ꯀꯣꯛꯇ ꯂꯥꯛꯈꯤꯕꯅꯦꯕ ꯑꯗꯣ ꯑꯩ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗꯕ ꯑꯗꯣ ꯆꯍꯤ ꯑꯃꯃꯨꯛ ꯂꯥꯛꯀꯅꯤ ꯈꯜꯂꯦ ꯉꯝꯗꯦ ꯗꯤꯁ ꯌꯔ ꯃꯦꯗ ꯑꯩꯁꯦ ꯗꯤꯁꯤꯖꯟ ꯂꯧꯈ꯭ꯔꯦꯕ ꯑꯩꯅ ꯂꯣꯏ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯈꯣꯏꯁꯤꯡ ꯁꯤꯗ ꯂꯩꯃꯤꯟꯅꯕ ꯂꯣꯏꯅ ꯍꯥꯏꯕꯅꯦ ꯑꯩꯅ ꯑꯩ ꯌꯨꯇꯨꯕ ꯇꯧꯈ꯭ꯔꯅꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯍꯔꯥꯎ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯩ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯍꯧꯔꯒ ꯑꯩ ꯐꯥꯏꯅꯦꯜꯂꯤ ꯌꯨꯇꯨꯕꯁꯦ ꯁꯨꯃꯥꯏꯅ ꯍꯧꯈꯤꯕꯅꯤꯀꯣ ꯑꯗꯣ ꯌꯨꯇꯨꯕꯀꯤ ꯋꯥꯔꯤꯗ ꯃꯇꯦꯛ ꯑꯃ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯩ ꯌꯨꯇꯨꯕ ꯇꯧꯔꯒ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯑꯃ ꯑꯅꯤ ꯑꯞꯂꯣꯗ ꯇꯧꯕ ꯀꯥꯟꯗ ꯑꯩꯒꯤ ꯀꯩꯅꯣ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁ ꯆꯥꯕ ꯑꯃ ꯚꯤꯗꯤꯑꯣ ꯑꯃ ꯌꯥꯎꯕꯅꯦꯀꯣ ꯑꯗꯨ ꯌꯥꯎꯕ ꯀꯥꯟꯁꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯒꯤ ꯏꯆꯦ ꯑꯃ ꯂꯩꯌꯦꯕ ꯄꯣꯡꯃꯩꯗ ꯌꯨꯝ ꯄꯥꯟꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯒ ꯅꯪꯒꯤ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣꯗꯣ ꯑꯩꯒꯤ ꯅꯨꯄꯥ ꯅꯥꯔꯒ ꯂꯩꯕꯗꯣ ꯆꯥꯛ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦ ꯀꯔꯤꯁꯨ ꯄꯤꯔꯁꯨ ꯀꯔꯤꯁꯨ ꯆꯥꯗꯕꯤꯗ ꯑꯗꯨꯝ ꯂꯩꯕꯒꯤ ꯍꯤꯗꯥꯛꯁꯨ ꯆꯥꯕꯗꯣ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯇꯧꯔꯛꯑꯦꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯃꯨꯛꯕꯥꯡꯗꯣ ꯍꯦꯛ ꯌꯦꯡꯕꯗꯒꯤ ꯃꯥꯁꯦ ꯆꯥꯛ ꯌꯥꯝ ꯆꯥꯅꯤꯡꯈ꯭ꯔꯦ ꯍꯥꯏꯅ ꯆꯥꯛ ꯌꯥꯝ ꯆꯥꯈ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯅ ꯈꯟꯕꯗ ꯑꯩꯁꯦ ꯑꯗꯨꯝ ꯆꯥꯔꯒ ꯅꯨꯡꯉꯥꯏꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯕꯅꯦꯕ ꯑꯗꯨꯝ ꯃꯨꯛꯕꯥꯡ ꯇꯧꯁꯦꯀꯣ ꯋꯥꯈꯜꯗ ꯃꯔꯣꯝꯗ ꯑꯗꯣ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯔꯤꯁꯦ ꯑꯩꯅ ꯆꯥꯔꯤꯕꯁꯦ ꯃꯤ ꯈꯔꯒꯤꯗꯃꯛꯇꯤ ꯑꯁꯨꯃꯥꯏꯅ ꯀꯔꯤ ꯍꯥꯏꯒꯦꯔꯥ ꯃꯇꯦꯡ ꯑꯣꯏꯔꯤꯕ ꯖꯥꯠ ꯑꯣꯏꯔꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯜꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕꯗꯣ ꯑꯗꯨꯝ ꯈꯪꯗꯦ ꯄꯨꯁ ꯇꯧꯈꯤꯕꯗꯣ ꯑꯗꯨ ꯅꯨꯃꯤꯠꯇꯒꯤ ꯑꯗꯨꯝ ꯑꯩ ꯃꯨꯛꯕꯥꯡꯁꯦ ꯑꯗꯨꯝ ꯂꯦꯞꯇꯕꯤ ꯇꯧꯒꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯂꯦꯞꯇꯕꯤ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯑꯩꯗꯣ ꯑꯗꯨꯝ ꯗꯤꯁꯤꯖꯟ ꯂꯧꯈ꯭ꯔꯦꯕ ꯑꯃꯨꯛ ꯍꯦꯟꯅ ꯊꯧꯅꯥ ꯍꯥꯞꯄꯤꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯏꯆꯦ ꯑꯣꯏꯕꯒꯤ ꯑꯩꯕꯨ ꯍꯩꯖꯤꯟꯅꯕ꯭ꯔꯥ ꯑꯁꯦꯡꯕ ꯍꯥꯏꯕ꯭ꯔꯥꯗꯨꯗꯤ ꯈꯪꯗꯦꯀꯣ ꯑꯗꯣ ꯌꯥꯝ ꯊꯧꯅꯥ ꯍꯥꯞꯄꯤꯈꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯌꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩꯒꯤ ꯌꯨꯇꯨꯕꯁꯦ ꯍꯧꯕꯗ ꯑꯩ ꯄꯩꯁꯥ ꯀꯌꯥ ꯊꯥꯗꯈꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯔꯛꯀꯦꯀꯣ ꯀꯔꯤꯁꯨ ꯁ꯭ꯀꯤꯜꯁ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯝ equipment karisu leide ko aigida leiba habse phone ngakni phone si so aigi phone da number nate ojeki ijandubi moigi iphone kari iphone da habse kan dem iphone nama lerameba atu lemaga lebdo ina si season naramge hana atu na number ne at least I think 12,000 kumbidi spend toigo atum camera stand lebada ꯑꯩꯅ ꯂꯩꯈꯤꯕꯁꯤꯡꯁꯦ ꯀꯦꯃꯦꯔꯥ ꯁ꯭ꯇꯦꯟ ꯑꯃ ꯂꯩꯌꯦꯀꯣ ꯑꯗꯨꯒ ꯂꯥꯏꯠꯀꯤ ꯁ꯭ꯇꯦꯟ ꯑꯃ ꯂꯩꯌꯦ ꯑꯗꯨꯒ ꯂꯥꯏꯠ ꯃꯆꯥ ꯑꯃ ꯂꯩꯌꯦ ꯑꯗꯨꯒ ꯑꯩꯅ ꯄꯥꯏꯔꯤꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯂꯩꯌꯦ ꯑꯗꯨꯒ ꯄ꯭ꯂꯦꯠ ꯑꯃ ꯑꯩꯒꯤ ꯃꯨꯛꯕꯥꯡ ꯇꯧꯅꯤꯡꯉꯥꯏ ꯄ꯭ꯂꯦꯠꯇꯣ ꯑꯗꯨ ꯂꯩꯈꯤꯕꯅꯦ ꯑꯗꯨꯒ ꯃꯅꯤꯡꯗ ꯍꯥꯞꯄꯤꯕ ꯋꯥꯔꯁꯦ ꯁꯤꯁꯨ ꯑꯩꯅ ꯅꯞꯈꯠꯄꯅꯦꯕ ꯑꯦꯃꯥꯖꯣꯟꯗ ꯇꯧꯔꯒ ꯂꯧꯈꯤꯕꯅꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯃꯇꯦꯛ ꯂꯧꯔꯒ ꯇꯦꯕꯜꯁꯨ ꯗꯔꯀꯥꯔ ꯇꯧꯕꯅꯦ ꯑꯗꯣ ꯇꯦꯕꯜꯗꯤ ꯏꯆꯟꯕꯤ ꯈꯣꯏꯅ ꯑꯗꯨꯝ ꯂꯧꯔꯒ ꯊꯝꯔꯝꯃꯦ ꯑꯗꯨꯅꯦ ꯃꯦꯝ ꯑꯩꯒꯤ ꯀꯦꯃꯦꯔꯥ ꯁ꯭ꯇꯦꯟꯗꯨ 2,000 ꯄꯤꯌꯦꯀꯣ ꯑꯗꯨꯒ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ 3,800 something piye aigi microphone aina pairibse ko microphone ani yobne aduga hoi microphone ani yobne aduga light ama lawe light to su 2,000 ne ko light ki 2,000 aduga camera stand macha light ki stand macha ama lawe adu digital kini o aina pairiba keno se light se digital ki aduga microphone sisu digital ki aduga light ki stand sisu digital ki adu camera stand situ tonga le kari company ra to khande ba aduga wallpaper se aduga plate to adu da aina 12,000 gumba spend doy ba do mayam mi atop jing di lakh thada ga youtube se ton ri ne ko adu mi khra di kari su thada de bi da content se semaga video se semaga mi na pamda ba gi view mayam ama lakso yawne wa to sida ina hainingdi adum aina sumaina pesa tai haina nangsu pesa le de bi toni de have to tawno sidi nangi creativity da makha pole hai ko adum haininge have
ꯐꯣꯟꯗꯣ ꯅꯪꯒꯤ ꯐꯣꯟꯗꯣ iPhone ꯑꯣꯏꯔꯝꯗ꯭ꯔꯁꯨ ꯀꯦꯃꯦꯔꯥ ꯁꯦꯡꯗ꯭ꯔꯁꯨ ꯅꯪꯒꯤ ꯀꯟꯇꯦꯟꯗꯣ ꯅꯨꯡꯉꯥꯏꯔꯗꯤ ꯃꯤꯁꯤꯡꯁꯦ ꯌꯦꯡꯅꯕꯅꯦꯕ ꯍꯣꯏ ꯏꯀ꯭ꯋꯤꯞꯃꯦꯟꯁꯨ ꯐꯖꯕꯗꯤ ꯃꯊꯧ ꯇꯥꯏꯀꯣ ꯑꯗꯨ ꯃꯊꯪ ꯁ꯭ꯇꯦꯞ ꯂꯥꯛꯀꯅꯤ ꯑꯩꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯈꯤꯇꯪ ꯂꯧꯖꯕꯁꯦ ꯁꯤꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯄꯥꯏꯒꯗꯕ ꯅꯠꯇꯦꯕ ꯑꯗꯨꯝ ꯃꯊꯪ ꯑꯩꯁꯨ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯌꯥꯕꯁꯤꯡꯗꯨ ꯇꯧꯔꯛꯀꯗꯕꯅꯦꯕ ꯑꯗꯨꯅ YouTube ꯇꯧꯅꯤꯡꯉꯒ ꯂꯩꯕꯁꯤꯡ ꯋꯥꯈꯜ ꯌꯥꯝ ꯈꯟꯊꯔꯨꯔꯅꯨ ꯍꯧꯈ꯭ꯔꯣ ꯑꯦꯀꯥꯎꯟ ꯑꯃ ꯁꯦꯠ ꯍꯥꯡꯈ꯭ꯔꯣ ꯑꯗꯨꯒ ꯈꯪꯗꯕꯁꯤꯡꯗꯣ ꯑꯗꯨꯝ YouTubeꯇ ꯂꯣꯏ ꯐꯪꯕꯅꯦ ꯀꯃꯥꯏꯅ ꯌꯨꯁ ꯇꯧꯕ꯭ꯔꯥ ꯀꯃꯥꯏ ꯃꯊꯪ ꯇꯧꯔꯒꯀꯣ ꯑꯩꯁꯨ ꯀꯅꯥꯕꯨꯁꯨ ꯍꯪꯗꯦ ꯀꯅꯥꯗꯁꯨ ꯇꯥꯛꯄꯤꯗꯦ ꯑꯗꯨꯝ YouTubeꯇ ꯑꯩ ꯁꯦꯜꯐ ꯂꯔꯟ ꯑꯣꯏꯔꯒꯀꯣ ꯃꯊꯪ monetize ꯇꯧꯕꯁꯤꯁꯨ ꯄ꯭ꯔꯣꯁꯦꯁ ꯌꯥꯝ ꯆꯪꯉꯦꯕ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯇꯞꯅ ꯌꯦꯡꯉꯒ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯅꯦꯕ ꯑꯗꯨꯝ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯅꯣꯏꯒꯤ ꯁꯄꯣꯔꯠ ꯂꯦꯞꯇꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯣ ꯍꯥꯏꯅꯤꯡꯉꯦꯀꯣ ꯃꯌꯥꯝ ꯑꯩ ꯀꯟꯇꯦꯟ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯁꯦꯝꯔꯛꯀꯦ ꯑꯩ ꯃꯨꯛꯕꯥꯡ ꯉꯥꯛꯇ ꯇꯧꯔꯔꯣꯏ ꯈꯔ ꯂꯩꯔꯗꯤ ꯑꯩ ꯚ꯭ꯂꯣꯒꯁꯨ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯐꯦꯃꯤꯂꯤ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕꯁꯤꯡ ꯆꯠꯂꯒ ꯑꯆꯥꯄꯣꯠ ꯆꯥꯕ ꯀꯔꯤꯔꯥ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯑꯗꯣ ꯅꯣꯏꯒꯤ ꯁꯄꯣꯔꯠꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦꯀꯣ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯒꯤꯗꯃꯛꯇꯤ ꯅꯣꯏꯅ ꯀ꯭ꯂꯤꯛ ꯑꯃ ꯇꯧꯕꯤꯕ ꯅꯣꯏꯅ ꯀꯃꯦꯟ ꯑꯃ ꯇꯧꯕꯤꯕꯁꯤꯡꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯍꯔꯥꯎꯖꯔꯤꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯦꯟꯊꯣꯛꯆꯔꯤꯅꯦꯕ ꯅꯣꯏꯅ ꯐꯖꯕ ꯀꯃꯦꯟ ꯄꯤꯕꯤꯔꯤꯕ ꯅꯣꯏꯅ ꯌꯥꯝ ꯄꯥꯝꯅ ꯌꯦꯡꯖꯕꯗꯣ ꯑꯗꯨꯅ ꯂꯦꯞꯇꯅ ꯑꯗꯨꯝ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯣ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯒꯤ ꯁꯄꯣꯔꯇꯔ ꯑꯩꯒꯤ ꯚꯤꯗꯤꯑꯣꯕꯨ ꯌꯥꯝ ꯄꯥꯝꯅ ꯌꯦꯡꯖꯔꯤꯕꯁꯤꯡ ꯀꯃꯦꯟ ꯄꯤꯖꯔꯤꯕꯁꯤꯡ ꯁꯤꯌꯔ ꯇꯧꯕꯤꯔꯤꯕꯁꯤꯡꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯗꯣ ꯍꯥꯏꯅꯤꯡꯉꯦ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯇ꯭ꯔꯕ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯁꯨ monetize ꯇꯧꯗꯕꯤꯗ ꯂꯩꯔꯝꯕꯁꯨ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯈꯪꯗꯦ ꯚꯤꯗꯤꯑꯣ 4-5 ꯍꯥꯞꯀꯠꯂꯒ ꯅꯣꯏꯒꯤ ꯁꯄꯣꯔꯠꯇꯨ ꯂꯥꯛꯇ꯭ꯔꯗꯤ ꯕꯤꯠꯇꯨ ꯍꯜꯂꯒ ꯂꯩꯔꯝꯕꯁꯨ ꯌꯥꯏꯕ ꯑꯗꯨꯅ thank you so much it means a lot to me keep supporting keep watching thank you see you in the next video